ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯂꯩꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁ꯭ꯋ ꯈꯣꯏꯔꯥꯛꯄꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯀꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯑꯃꯨꯛ ꯍꯧꯖꯔꯛꯂꯒꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯨ ꯃꯍꯥꯛꯅ ꯉꯔꯥꯡ ꯁꯦꯕꯥ ꯇꯧꯍꯧꯕ ꯅꯨꯄꯥ ꯇꯔꯨꯛꯇꯨꯅ ꯃꯪꯊꯣꯡ ꯑꯗꯨꯁꯨ ꯅꯍꯥ ꯇꯔꯨꯛꯇꯨꯅ ꯊꯤꯡꯖꯤꯜꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯦꯝꯆꯥꯅ ꯃꯄꯥꯎ ꯅꯨꯄꯥ ꯕꯣꯏꯅꯥꯎꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯇꯤ ꯕꯣꯜ ꯑꯗꯨ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯒ ꯂꯝꯄꯥꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯅꯃꯥꯟꯅꯕꯁꯤꯡꯒ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕꯗꯨ ꯂꯩꯔꯅꯨ꯫ ꯃꯝꯗ꯭ꯔꯤ ꯐꯥꯎꯕꯗ ꯅꯪꯅ ꯂꯩꯕꯗꯨ ꯇꯧꯔꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯕꯣꯏꯅꯥꯎꯗꯨ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯛꯇꯨꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯦꯝꯆꯥꯅ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ, ꯀꯔꯤꯕꯨ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯕꯣꯏꯅꯥꯎꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯏꯆꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯁꯤ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯃꯗꯨꯋꯥꯏꯗ ꯂꯩꯀꯥꯏꯒꯤ ꯃꯪꯂꯩꯕ ꯑꯁꯣꯝꯗ ꯃꯤ ꯑꯁꯤꯕ ꯄꯨꯊꯣꯛꯄꯒꯤ ꯄꯨꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯇꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯁꯤꯔꯝꯗꯥꯏꯗ ꯎ ꯋꯥ ꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯃꯤ ꯑꯃꯈꯛꯇꯪ ꯁꯤꯔꯒ ꯇꯣꯛꯏ ꯍꯥꯏꯅꯩ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯛꯅ ꯊꯣꯛꯅꯗꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯃꯗꯨꯗ ꯄꯨꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯃꯪ ꯃꯄꯥ ꯑꯁꯤꯗ ꯌꯥꯝꯅ ꯇꯥꯏ꯫ ꯄꯨꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯁꯤꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏꯁꯤ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯑꯗꯨꯃꯛ ꯇꯣꯏꯅ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯀꯥꯏꯒꯤ ꯁꯤꯕꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯁꯤꯈꯤꯕꯅꯔ ꯈꯪꯗꯦ, ꯃꯥꯒꯤ ꯃꯊꯋꯥꯏꯅꯔ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯌꯥꯝꯅ ꯇꯥꯏ꯫ ꯂꯩꯀꯥꯏꯁꯤ ꯀꯔꯤꯅꯣꯃꯗꯤ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯕꯁꯨ ꯉꯟꯇꯥꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯃꯁꯤ ꯃꯦꯝꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯣꯏꯅꯥꯎꯁꯨ ꯃꯁꯥꯗ ꯍꯥꯏꯐꯦꯠꯇꯤ ꯀꯤꯕꯗꯣ ꯐꯥꯎꯔꯗꯨꯅ ꯍꯣꯏ ꯏꯆꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯟꯅ ꯑꯃꯥꯏꯕꯤ ꯑꯣꯏꯔꯝꯕꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯂꯥꯏꯕꯨꯡꯗ ꯆꯠꯂꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯆꯠꯈꯤꯗ꯭ꯔꯕꯤ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯀꯧꯕꯤ ꯑꯃ ꯂꯩ꯫ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯑꯁꯤ ꯍꯥꯟꯅꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯒꯦ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯄꯣꯛꯄ ꯃꯄꯥ ꯑꯗꯨꯕꯨ ꯄꯣꯛꯂꯤꯕ ꯃꯄꯨ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯇ ꯂꯩꯔꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛ ꯑꯁꯤ ꯀꯅꯥ ꯈꯪꯍꯟꯗ ꯆꯦꯛꯁꯤꯟꯅ ꯇꯝꯄꯥꯛꯅ ꯃꯁꯥꯃꯛꯁꯨ ꯄꯥꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯄꯅꯤ꯫ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯅ ꯂꯥꯏꯕꯨꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯂꯦꯞꯈꯤꯕꯗꯒꯤ ꯍꯧꯔꯒ ꯂꯩꯔꯛ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯊꯕ ꯍꯧꯔꯛꯄꯅꯤ꯫ ꯂꯥꯏꯔꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ, ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯃꯁꯨꯡ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯛ ꯑꯃꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯕꯗ ꯃꯁꯤꯒꯤ ꯂꯥꯏꯔꯛ ꯑꯁꯤ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯅ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯇꯧꯕ ꯅꯠꯇꯦ, ꯃꯍꯥꯛꯁꯨ ꯆꯥꯌꯦꯡ ꯇꯧꯅꯤꯡꯉꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯅ ꯂꯥꯏꯔꯛ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯣꯏꯔꯕꯁꯨ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯛ ꯑꯗꯨ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗ ꯂꯥꯏꯔꯛ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯈꯤꯕ ꯃꯔꯝꯅ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯅ ꯂꯥꯏꯔꯛ ꯑꯗꯨꯗ ꯄꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯅꯧꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯖꯕꯗꯨꯁꯨ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯁꯤ ꯂꯥꯏ ꯐꯠꯇꯕ ꯆꯥꯌꯦꯡ ꯇꯧꯏ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯑꯗꯨ ꯑꯍꯤꯡꯗ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯂꯥꯏ ꯁꯥꯟꯅꯒꯦ ꯈꯟꯗꯨꯅ ꯃꯅꯤꯡꯊꯣꯡꯗ ꯂꯥꯏ ꯁꯥꯟꯅꯕꯗ ꯆꯪꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ puthok mahaksu kari-karino khara sanaba horaklami makhoi pukri manak aduda mahakna lai sing adu kauthokpa horakpa matamda saroi ngaroi sing makhong makhut yaudaba sing adu mahaki manak tamna songduna loina lakle aduga mahaki manak tamna hek yorakpada amaibi tampakna sumna herai tabra makhoi mayam aina nakhoda sinarakadoiba thabak mayam asi nakhoina karigumba pangthokpa hek ngamdraba nakhoi amata lemna tharoi amaibi tampaki ohai pumnamak sing adu tarubada lakliba saroi ngaroi pumnamak sing aduna kari thabakno hayu hairaga amaibi tampak ta hairakle maduda amaibi tampakna ngasi gi haikiroi hayang hangsit leiraga haigani ngasi gi onadi masi haige tawani nakhoi nakhoi famda satnaro asi hairaga amaibi tampakna makhoi gi chana bane haiduna amaibi tampakna pukri manung aduda
yen matum khara langtharami aduda pukri manung sing aduda saroi ngaroi mayam sing aduna sadong pum namak sing adu sabagi makhol adu pukri manung aduda yamna kan langba haibadu oirami asomna ngahaki matung da saroi ngaroi sing adu sab lepaga mana thokpa tawraga loina chanakre amai bi tampaksu masapum namak sing adu mane mamang da laiminariba miyoi sing aduna uhobra haiduna mahaksi haipe yenglamlaga mahaki yumda sanglakle aduga maning thonggi thong adu thingjilaga mahaksi haipe su nophet tawi aduga amomuksu wakhalda nungai taba wakhala makhalakpana mai thongda makamusu lamlamba pum namak sing adu loina makselammi amai bi tampagadu mahaki kaada sanglakle aduga tumthagya haiduna mahakna phamungda long hiple aduga wakhaldasu mon khara khanba horakle aina tawriba thaba asibu sumlibra mamang thakta su aina phataba thabak tawrakpa sunataba mina di khangba ngamloi adubu asum tawraklabadi nongma natraga nongmadi aisu mina khangnarakpa haibasi masana tabani hayungai karigumba mina khangnaраklagana kamaina tawba asi khalaga amai bi tampagadu wa makhata nang yaksu khalliba punamak singadu sab leplammi adu nang hak leiraga mahakna wakhaladasu makhata na khanba horakle mina khangera khangloira aidi tawge khangkhrabadi thabak adu tawdana sungtok tokloi aduna punsi asi makhal mathelni afaba torakpa kambuna phaba adum tawni haiba laite aphataba torakpa kambuna afaba torakloi haiba su laibunate aduna aina tawriba thabak aina khaliba thabak asi makhata na amuksu chathaba tabani asi hairaga amai bi tampak adu nophet tawjai ahingi matamna yoksilakpada amai bi tampak mahakki lai sanabagi lairikadu amuk makhata na pagi khanduna mahaksi phamungda pusilakle aduga lairikadu makhata na patharaga mamang thonglomda mahagasi tapna thorakle madugi matung tarakpada mahakna manung mamang adu mina pungsik siklabra haiduna mahakna laiduna yenglammi ahingi matam oibana misik miro khol kanagumba amatagi makholsu amata taramde laikai gi mangtamna mahakna laklagi khanduna laikai gi mangtamna mahakna laklammi amai bi tampangna sum lakpada laikai gi mangadusu yorakle laikai gi mang hek yorakpada laikai gi mangadu da kana laikai gi mising lakpra haiduna mahakna yingi adu nakal nakalda kanagumba amata lakpagi mami udabaduda amai bi tampaka do mahakna haipeti yenglaga mangadu gi manungda mahak sangsingkre sapu masa malakhoraklaba matungda ngarang nahan sikhiba nupi masa adugi mahaki asiba haksang mai thakibagi ut adu amai bi tampakna laukthokuna mahaksi khujok ani ahum laukthoklaklaga sapu masa adu da hapsilli adum hek hapsimba loibaga amai bi tampaka dusu mapalomda thorakle aina tawriba thapapum namak singasi laikai gi miyosing ukrabadi afabadi amata oiraroi ayumda kitang thuna yangna handaba yadi asi khalaga amai bi tampaka du mayumda kitang thuna yangna parap lakhi amai bi tampakna mayumda yorapa matamdadi mahaki tungda mi amana mahaki matungda inarapagi matawama tawribadu amai bi tampaksu taba horaklami amai bi tampakna leithoklaga yengluba matamda mahakti mai binina loina ure tungthangba saruk aduda phit manga muktang lapnaraga leiba amai bi tampakki mahaki mana yamna nakna sikhiba nupi masadugi mathai mirel singadu mamai nakal nama ama maina sakhiba saktam ama amai bi tampakta sikraba nupi masadugi thawai mirel aduna peri tawraga amai bi tampakta mahakna yenglibadu amai bi tampaksu urakhi madu urakpadagi amai bi tampakadu masinda sumna hairakhi hai nangi udasi aini yamna maru oiba thabakta sisinnagadori masida nangna aigi thabakta yelakanu karigumba sikraba thawai nangna ingonda aina tawriba thabapum namak sing asida yeke khalaklabadi nahakina thawai adu shanti oina lehenda haibasi aigi khutta loina lei amai bi tampagadasu makhutta mantra khara solaga thawai adu de langsilli thawai adu su mantra langsingkiba maramna tapna mami samkhre masinda su nokphet tawraga amai bi tampagadu mi lakpra laktabra haiduna mahakna yengle kanagumba amata laktaba ubaduda mayumda kitang khonglai thuna halakle mayum yauraba matungda ngasai mahakna hapkiba sapu masada hapkiba ud adu phi angangba amada haidokle aduga amai bi tampakna kendala masu khalaba matungda mamangda thale aduga lairikadu makhata na paba horakle mahakna lairikadu paba horakpada yum madugi akoibada
ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯀꯞꯄ ꯅꯣꯛꯄ ꯂꯥꯎꯕ ꯈꯣꯡꯕ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯥꯏꯕꯤ ꯇꯝꯄꯥꯛ ꯃꯍꯥꯛꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯍꯥꯏ ꯊꯋꯥꯏ ꯃꯌꯥꯝ ꯁꯥ, ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛꯇꯣ ꯑꯩꯅ ꯍꯨꯟꯕ ꯉꯝꯈꯤꯔꯣꯏ꯫ ꯍꯌꯦꯡꯋꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯆꯤꯟꯖꯥꯛꯇꯣ ꯑꯩꯅ ꯊꯥꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯤꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇ ꯅꯈꯣꯏꯅ ꯏꯟꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯌꯥꯗꯕ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯃꯪꯗ ꯐꯥꯎ ꯁꯨꯈꯟ ꯈꯜꯂꯨꯅꯨ꯫ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯀꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯈꯤꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯧꯔꯝꯂꯤꯕ ꯇꯥꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯕꯣꯏꯅꯥꯎ ꯑꯗꯨ ꯃꯁꯤ ꯃꯦꯝꯆꯥꯗ ꯍꯥꯏꯔꯛꯏ, ꯏꯆꯦ ꯉꯁꯤꯗꯤ ꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯊꯣꯛꯂꯨꯒꯦ꯫ ꯍꯣꯏ ꯑꯗꯣ ꯆꯠꯊꯣꯛꯂꯨꯔꯕꯁꯨ ꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨ꯫ ꯃꯇꯝ ꯑꯁꯤ ꯃꯇꯝ ꯑꯃ ꯑꯣꯜꯂꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯀꯣꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯍꯥꯞꯀꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ꯫ ꯑꯁꯤ ꯈꯪꯅ ꯅꯪꯁꯨ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤ꯫ ꯕꯣꯏꯅꯥꯎꯁꯨ ꯃꯁꯤ ꯃꯦꯝꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯅꯥꯎꯁꯨ ꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯂꯞꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯆꯠꯊꯣꯛꯈꯤ꯫ ꯃꯦꯝꯆꯥꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯊꯟꯇ ꯂꯣꯏꯅ ꯇꯧꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯦꯝꯆꯥꯁꯨ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯟꯈ꯭ꯔꯦ꯫ ꯃꯧꯄꯥ ꯅꯨꯄꯥ ꯕꯣꯏꯅꯥꯎꯅ ꯍꯜꯂꯛꯇꯕꯗꯨꯗ ꯃꯦꯝꯆꯥꯁꯨ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯛꯏ꯫ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯃꯁꯤꯕꯨ? ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯀꯥꯟꯗ ꯍꯜꯂꯛꯑꯣ ꯍꯥꯏꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕ? ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯒ ꯉꯟꯇꯥꯅ ꯍꯜꯂꯛꯑꯣ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ꯫ ꯐꯅ ꯀꯨꯏꯔ ꯐꯥꯎꯕꯗ ꯍꯜꯂꯛꯇꯕꯗꯨꯗ ꯊꯣꯡꯒꯥꯜ ꯇꯥꯏꯄꯩꯁꯨ ꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯂꯝꯄꯥꯛꯀꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟ ꯑꯣꯏꯅꯁꯨ ꯇꯧꯕ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯑꯃ ꯇꯞꯅ ꯆꯠꯂꯤꯕꯗꯨ ꯃꯦꯝꯆꯥꯁꯨ ꯎꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯃꯛꯇꯤ ꯅꯠꯇꯦ, ꯃꯩꯒꯤ ꯃꯉꯥꯜꯅꯒ ꯐꯪꯗꯕꯒ ꯃꯦꯝꯆꯥꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯦꯝꯆꯥꯅ ꯌꯦꯡꯂꯤꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯐꯤ ꯃꯔꯣꯜ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯦꯝꯆꯥ ꯃꯁꯥꯗꯨ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯏ꯫ ꯃꯦꯝꯆꯥꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯦꯛ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯃꯤꯁꯛ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯦꯝꯆꯥꯁꯨ ꯈꯪꯂꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯥꯎꯔꯒ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯦꯝꯆꯥꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯄꯥ ꯅꯨꯄꯥ ꯕꯣꯏꯅꯥꯎ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯣꯏꯅꯥꯎꯅ, ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨ? ꯑꯁ ꯅꯪ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯐꯅ ꯀꯨꯏꯅ ꯍꯜꯂꯛꯇꯕꯗꯨꯗ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯊꯣꯛꯂꯒ ꯅꯪꯁꯤ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯉꯟꯇꯥꯅ ꯍꯜꯂꯛꯂꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯣ꯫ ꯃꯦꯝꯆꯥꯅ ꯃꯃꯥꯡ ꯊꯥꯔꯒ ꯃꯁꯤ ꯃꯄꯥ ꯑꯗꯨ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯍꯦꯛ ꯏꯃꯨꯡꯗ ꯌꯧꯕꯒ ꯕꯣꯏꯅꯥꯎ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯄꯥ ꯅꯨꯄꯥ ꯕꯣꯏꯅꯥꯎ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯄꯥ ꯅꯨꯄꯥ ꯕꯣꯏꯅꯥꯎ ꯂꯩꯔꯝꯗꯕꯗꯨꯗ ꯃꯦꯝꯆꯥꯁꯨ ꯃꯁꯥꯗꯨ ꯏꯉꯛ-ꯉꯛꯅ ꯕꯣꯏꯅꯥꯎꯕꯨ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯀꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯧꯔꯒ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯅꯈꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯃꯦꯝꯆꯥꯗꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛꯋꯥꯏꯗ ꯆꯪꯃꯤꯟꯅꯔꯛꯈꯤꯕꯗꯨꯕꯨ ꯃꯍꯥꯛ ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯁꯥ ꯂꯥꯛꯂꯕꯗꯤ ꯂꯩꯐꯝ ꯊꯣꯛꯏꯅ꯫ ꯑꯁꯤ ꯈꯜꯂꯒ ꯃꯦꯝꯆꯥꯗꯨ ꯃꯁꯥꯗꯨ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ꯫ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯊꯤꯡꯖꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯅꯤꯠ 15ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯣꯏꯅꯥꯎꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯕꯣꯏꯅꯥꯎꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯒ ꯏꯆꯦ ꯍꯥꯏꯅ ꯃꯁꯤ ꯃꯦꯝꯆꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯂꯦ꯫ ꯃꯦꯝꯆꯥꯁꯨ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗꯨ ꯑꯀꯤꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯈꯤꯕ ꯃꯔꯝꯅ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕꯁꯤ ꯃꯄꯥ ꯅꯨꯄꯥ ꯕꯣꯏꯅꯥꯎꯔꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ꯫ ꯇꯁꯦꯡꯕꯃꯛꯀꯤ ꯏꯕꯨꯡꯉꯣꯁꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯍꯣꯏ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ꯫ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯒꯦ, ꯃꯩ ꯑꯁꯦꯡꯕ ꯑꯃꯗꯤ ꯄꯥꯏꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯦꯟꯗꯜ ꯑꯃ ꯁꯨꯈꯠꯂꯦ꯫ ꯑꯗꯨꯒ ꯃꯄꯥ ꯅꯨꯄꯥ ꯕꯣꯏꯅꯥꯎꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯄꯥ ꯅꯨꯄꯥ ꯕꯣꯏꯅꯥꯎ ꯑꯗꯨ ꯏꯃꯨꯡꯗ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯁꯤ ꯃꯦꯝꯆꯥꯗ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯍꯥꯏꯔꯒ ꯃꯁꯤ ꯃꯦꯝꯆꯥꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯄꯥ ꯅꯨꯄꯥ ꯕꯣꯏꯅꯥꯎ ꯑꯗꯨ ꯑꯁꯦꯡꯕꯔꯥ ꯍꯥꯏꯔꯒ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯂꯝꯃꯤ꯫
adumna pairaga yengba matamda mapaunupa boinao adu asengbane habito khanglakle mai asengbasu thalibanina mapaunupa boinao adu mahakna munna yenglaga leplammi mapaunupa boinao su pakhatlaga hangi iche kaidawrage haibane ibungo nang hojikta halakpara mase memsa ki ngaklaba wahang aduda boinao su halakpada ngairi haina mahakna khumlammi asumna ngihaki matungda ngasi gi thokhiba thodo pumnamak singadu mase memsana boinauda amati sithaba tawdana loina tamlammi pumnamak singadu taraba matungda boinausu hairai ise aisu nahan ahingadu mikap tholakpada manglaiba asomdagi nupi amana kappa lawbagi ningamdana kapagi khonjalamasu tarai masigi sumathakta nupi amana isai sakpagi makholsu amuksu tai aikhoi khakta sunate isi makhol pumnamak taribasi nupi amana kappa lawbagi khonjal tariba pumnamak singadu laikai gi mi kharasu adum taba male nungtigi lampak asida bol sanaba tholakpada bol yengba tholakpa ahalaman singaduna ipa ipal makhoi pumnamak singadu lampak asida tawriba pumnamak singadu makhol loina tai haina laikai gi ahalaman singsu wari watai sanabada haina rai khangdride bungo aikhogi yumsina ka maron ama laikai gi bang asiga mayunana lairabanina isini po ibani si asigumlaba makhol kharasu matam kharadi takhiba tari asumna phamlambadagi memsasu haugalakle aduga sak thongba sangkhre boinau su masadu ngha inghalaba matungda lairik paba mahaki kada kakhaikhre tomlamdai gi matamda memsana mahaki yumadugi akoibada khujule kham khara mai tharaga mai khuodu loina saitho halli nomesimadi karigumba amata tarakhidre asomdana nongalakpa matamna tampaki mayumda laikai sida paisa paibada maming satliba asobadu tampaki mayum tana laklammi asobna tampakta kaurai oine tampak leitaba salo tampaksu imungda waitai rubagi masadu makhoi kaktu amata handoktaba makhai mapanda kitang thona yangna kanano haraga mahaksu kaukduna yengba thoklai ibungo asoba nang oire lao mongola sita kakhalaklo asobana yamna sauna hairai yare ine ai phamba lakpa nate aingondagi pukhiba selma yamadu karamba matamna singa haibano thana khiba matamsu hendorakle aduga selma yamadu singba ngamoidabo oiragadi kadobagi puribano asobana sauna hairagliba wapham namak singaduda tampakna tapthana asumna kumlai ibungo nangi paisa mayamadu singtoknabadi aisu yamna kana hotnabani adubu ahalgi matamna goisilakpani satpa suisasi kaya mangam pangdre hingkholgi mana masing khara yolaga nangi paisa do ai singnaba hotnajaragi tampaki wapham namak singado taraba matungda asobudusu sauna sumna hairaklammi lakliba tang tara sida ai amuk hana nangi yum asida lakani aduga paisa namak singado nangna karigumba singba ngamdragadi nangi yumpham nangi laifam masi aina munba habado masana tabani munba tabani asi haraga asobudu yamna sauna mafi kalamaga tung ontholaga satkre asobuna tung ontholaga sakhibada mahaki matungda asobagi mathoi mami adu matungda ko inaraga sakhibadu tampakna mayek singna uhore asobagi mathoi mami aduna mapanda thoklaga matungda ko inaraga sakhibadu madu urubada amaibi tampakna masinda nokphet tawraga asumna hairai horendi nangi areba numit haibado soidana oiragani asoba tampak sunok mahaki imong lomda thabak pumnamak singado loisiluge hairaga sanglai asomdana asoba mayum yauraba matungda pung nipal tarakpada madugi matamadda mahaki gari masada thodoklaga thaba ama sakhi nungthilgi matam yaurapada asoba mahaki thabagado mahaki matam loiraga yumda halai asobana yumda halakpagi lambida ising puba gari truck ama laklaga asobana thoragliba gari masaduda thumjelakhi speed ado khara kana thomkhibana phana sangna disilaga satlammi truck aduna asobadu mamang saka maning sakana pulap samdatlaga sakhibana asobagi makok thangba saruk adudi amata logba yadre ising puba gari thoragliba driver adusu mi thome khangbadagi mahaksu kitang thuna yangna police lomda sansinkre pawasi mathang pinarakpa maramna memsaw heki laikai dasu yorakle pawadu hek yorapa matamda laikai gi miyosing adasu pawadu hek taba matamda pakhatnarami pawadu amaibi tampakti tarabanina mahaksu pawadu hek taba matamda nokphet tawi aduga masindasu asumna solai asoba nang hojikti
ꯅꯪꯁꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ, ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯉꯁꯥꯏꯅ ꯑꯩꯗꯤ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯑꯗꯨ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯁꯤꯔꯕꯅꯤꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯪꯇꯝꯅ ꯄꯨꯊꯣꯔꯛꯂꯒꯅꯤ꯫ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯁꯛ ꯊꯥꯛꯄꯤꯕ ꯇꯥꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯑꯗꯨ ꯅꯣꯛꯄ ꯌꯥꯕ ꯈꯔ ꯅꯣꯛꯊꯣꯛꯂꯨꯔꯒ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯆꯞ ꯂꯦꯞꯈꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯅꯥꯀꯜꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯝꯅ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯗꯨꯗ ꯃꯍꯥꯛꯁꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯦ꯫